ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯁꯤꯑꯦꯝ ꯏꯅꯥꯝ ꯈꯦꯝꯆꯥꯟ ꯑꯃꯗꯤ ꯕꯤꯖꯦꯄꯤꯒꯤ ꯀꯣꯂꯤꯛꯁꯤꯡꯅ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯦꯟꯗ꯭ꯔ ꯍꯨꯝꯐꯨꯒꯤ ꯃꯅꯨꯡꯗ ꯆꯜꯂꯒ ꯂꯩꯔꯤꯕ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔ ꯑꯁꯤ ꯌꯥꯝ ꯁꯣꯠꯊꯃꯜꯂꯦ ꯃꯁꯤꯁꯨ ꯑꯃꯨꯛꯇꯪ ꯆꯤꯡꯈꯠꯄꯤꯕ ꯌꯥꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯄꯤꯕꯤꯔꯒ ꯃꯁꯤꯁꯨ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯦꯚ꯭ꯔꯤꯋꯥꯟ, ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ꯫ ꯏꯔꯩꯆꯥꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯑꯦꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯁꯤꯑꯦꯝ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯑꯃꯇꯪꯒ ꯇꯧꯖꯔꯤ, ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯦꯟꯗ꯭ꯔ ꯍꯨꯝꯐꯨꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯋꯥꯒꯥꯏ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯠꯊꯔꯒ ꯂꯥꯛꯄ, ꯇꯥꯔꯝ ꯑꯣꯐ ꯇꯥꯔꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯗ꯭ꯔꯕ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ MLA-ꯁꯤꯡꯁꯤ ꯑꯗꯨꯝ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯀꯥꯏ, BJP-ꯁꯨ ꯀꯥꯏ, ꯑꯗꯨꯕꯨ ꯗꯤꯕꯂꯞꯃꯦꯟꯗ ꯃꯄꯨꯡ ꯐꯥꯕ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ, ꯂꯝꯕꯤ ꯊꯣꯡꯁꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯎꯐꯨꯜ ꯍꯧꯗꯅ, ꯑꯗꯒꯤ ꯑꯣꯜ ꯗꯤꯕꯂꯞꯃꯦꯟ, ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃ ꯂꯩꯇꯕ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯃ ꯂꯩꯇꯕ, ꯁ꯭ꯀꯨꯜ ꯒꯚꯔꯟꯃꯦꯟ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯇꯕ, ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯒꯚꯔꯟꯃꯦꯟꯒꯤ ꯑꯣꯏꯕꯁꯦ ꯃꯔꯝ ꯆꯥꯕ ꯑꯃꯐꯥꯎ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯃꯤꯅꯤꯁꯇꯔ ꯄꯤꯕꯁꯤꯗ ꯑꯩꯍꯥꯛꯅ ꯁꯨꯝ ꯈꯟꯖꯕꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯖꯥ ꯗꯦꯕꯦꯟꯒꯤ ꯗꯥꯏꯔꯦꯛ ꯁꯄꯣꯔꯠ ꯇꯧꯕ ꯈꯣꯠꯄꯒꯤ ꯀꯩꯁꯨ ꯂꯩꯇꯦ, ꯕꯠ ꯇꯧꯕꯇꯕꯨ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯎꯁꯝ ꯗꯦꯕꯦꯟꯁꯤꯗ ꯃꯤꯅꯤꯁꯇꯔ ꯑꯃ ꯄꯤꯕꯤꯔꯛꯑꯒꯗꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯁꯣꯠꯊꯕ, ꯑꯟꯏꯝꯄ꯭ꯂꯣꯏꯗ ꯃꯁꯤꯡ ꯌꯥꯝꯕ, ꯑꯗꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯃꯁꯤꯡ ꯌꯥꯝꯕ ꯀꯦꯟꯗ꯭ꯔꯁꯤꯗ ꯆꯥꯅꯕ ꯃꯤꯅꯤꯁꯇꯔ ꯑꯃ ꯄꯤꯕꯤꯔꯛꯑꯒ ꯀꯦꯟꯗ꯭ꯔꯁꯤꯕꯨ ꯗꯤꯕꯂꯞꯃꯦꯟ ꯇꯧꯕꯗ ꯄꯥꯕꯨꯡꯅ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯃꯤꯅꯤꯁꯇꯔ ꯑꯃ ꯄꯤꯕꯤꯌꯨ, ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯄꯗ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔ ꯁꯤꯠꯇꯔꯒ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯁꯤ ꯁꯨꯝ ꯁꯣꯠꯊꯔꯒ ꯂꯩꯍꯧꯔꯤꯁꯤ ꯃꯁꯤ ꯑꯃꯇꯪꯁꯨ ꯑꯞ ꯇꯧꯕꯗ ꯄꯥꯕꯨꯡꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ, ꯑꯅꯧꯕ ꯁꯥꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA-ꯁꯤꯁꯨ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯕꯗ ꯌꯥꯎꯍꯟꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔ, ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯠꯊꯕ ꯀꯦꯟꯗ꯭ꯔꯁꯦ, ꯃꯁꯤꯒꯤ MLA ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯕꯨ ꯄꯥꯕꯨꯡꯅ ꯑꯃꯨꯛꯇꯪ ꯌꯥꯔꯒꯗꯤ, ꯑꯃꯗꯤ BJP-ꯒꯤ ꯂꯩꯔꯤꯕ ꯀꯣꯂꯤꯛꯁꯤꯡ, ꯑꯃꯗꯤ ꯗꯤꯄꯨꯇꯤ CM, ꯑꯗꯒꯤ MLA-ꯁꯤꯡ ꯂꯣꯏꯅꯃꯛꯅ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯗꯤꯕꯦꯟꯁꯤꯗ ꯃꯤꯅꯤꯁꯇꯔꯁꯤ ꯄꯤꯕꯤꯔꯛꯑꯒꯗꯤ, ꯆꯥꯅꯕ ꯃꯤꯅꯤꯁꯇꯔ ꯑꯃ ꯄꯤꯕꯤꯔꯛꯑꯒꯗꯤ ꯌꯥꯝꯅ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯔꯥꯎꯖꯒꯅꯤ ꯍꯥꯏꯅ ꯂꯧꯖꯩ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯑꯩꯅ ꯉꯁꯤ ꯁꯣꯁꯤꯌꯦꯜꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯊꯝꯖꯔꯛꯏꯁꯤ ꯑꯩ ꯀꯅꯥꯒꯨꯝꯕ ꯀꯔꯤꯁꯨꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯏꯁꯨꯗ ꯏꯟꯚꯣꯜꯕ ꯇꯧꯕꯒꯤ ꯅꯠꯇꯦ, ꯁꯣꯠꯊꯔꯕ ꯀꯦꯟꯗ꯭ꯔꯁꯦ ꯑꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩ ꯍꯥꯏꯖꯔꯛꯄꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯤ, ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ꯫